Arambai News Guwahati Mithelongi Pau Tabiribasingbu Ihan Hanbamuktada Chingangbam Suzitrani na Kurumjari. Huzingasigi Samlapa Mariba Pau Sing Lobirase. Assam Education Minister Dr. Anos Pegona Higher Secondary Examination English ani kuni thoida mark chadu humpu phangduna pass torokpa mahiroi nipimacha singda scooter pigani lauthokre. अदुबु नुपामचा महैरोई सिंगी ओइनदे लैंगाके प्रज्ञान भारती स्कीम की सरुक अमोइना चादा हुंबुद्रा मंगा फंगबा महैरोई सिंग खक्तना स्कूटर फंगनी हाइरे मणिपुर की ऑल मणिपुर वर्किंग जर्नलिस्ट यूनियन EGM अमदी MHGU की अपुनब मिफमना मणिपुर प्रदेश कांग्रेस कमिटी अमदी पार्टी एससी MLA गा मरी लेनब पाउसिंग बॉयकॉट तौबगी वारेप लौरे हाइना लूप अहुम असिगी प्रेसिडेंट सिंह न थादोरक पचेरोल अमना खंगहलकले हंदकी जनरल इलेक्शन गा मरी लेना कांग्रेस की ओइना लमदम असिगी प्रिंट अमदी इलेक्ट्रॉनिक मीडिया दा एडवर्टाइजमेंट तौखिबगी पिफम थोकपा बिल सिंह मिखल मतुंग था अहुम हेलबा फावबदा पिथोक्तबगी दमक पार्टी असिगी पाव बॉयकॉट तौनबगी वारेप असी लौबनी हाइरे कोसेमगी हानगी चेयरमैन डॉक्टर M महेंद्रना डेट बैक लाना कर्मचारी निफुमापन प्रमोशन पिथोकलंबा दुगी मतंगदा रिव्यू तौननबा मणिपुर लेंगा की एजुकेशन एस की डिप्यूटी सेक्रेटरी ना ऑर्डर अमा थोकलदुना हौजिक चेयरमैन ओइना थौ पुरिबा सिगी मफमदा खंगहलकले हाइरे नियम लाना प्रमोशन पीबसिदा चही अमदा प्रमोशन मरीरक पिरंबसु यावरे ngasi lebagasi ki defense minister Rajnath Singh na Bengdubi military station da Trisakti corps na sinlang duna pangthokiba thorom amada Manipur gi Tupul da leraining khaibadagi leikhitraba territorial army soldiers singi apokpi amadi lukra oihorabi birnari 18 bu ikai khomnaba utkre Chama Subna Taret Infantry Battalion Territorial Army Taramathoi Gorkha Rifles ki thona phaba soldiers singi thona amadi kathokpabu Rajnath Singh na thagatki makhogi kathokpa sing adugi laman amuk hanna singba ngamleroisu haiki birnari khudingmakta lupa lakh taret ki check mana amamam defense minister na khusinaki Thoromasida Chief of Army Staff General Manoj Pandey General Officer Commanding 33 Corps Lieutenant General Tarun Kumar H. Amadi Ade Senior Army Officer Kyasu Sarukyaki. Ngasi Senglaba Krishnagi Mapok Numida Sida Asmis AEB Ila Borgohaina Iba Lariktagi Manipuri da Konthozam Jitendra na Handokpa Kurangana Nikaupa Historical Novelama Manipur Hindi Parisad Hall da Pongkre. Manipuri Literary Society Imphal na sindu na pangthokiba thoramasida District and Session Judge Retired Laimiyum Birendra Kumar Sarmana athoiba mithung Vice President Naurem Lokeshwar na thoromapu amadi Historical and Cultural Research Center gi President oriba Nauribam Indramani na akhanaba mithung oina saruk yaki Lariki maramda wahengbam Chanu Kumari Associate Professor Manipuri Department MU na nainaki Keynote address na society asigi hanagi president Samurai Latpam Prahlad Sarmana piki Saknaraba columnist Dr. Rajkumar Gunachandra amadi L Memona Chingba Kayasu Thoromasida Sarukyaki Chatliba August Hasigi Kundagi Kurmathoi Fauba Bhutan gi Youth Sports Center da pangthokudariba South Asian Championship da India gi team da sarugyananabagi khalaklaba Manipur gi team amaso Imphal thadokre Manipuragi Kangalaba Sanaroi Nupi Taratret Amadi Nupa Taranipan Singjamai Chingamatak Young Learners Club ki mamangdagi lamthaki bane The Northeast Biography Forum Amadi Panthoibi Cultural Research Center for Performing Arts Society Manipur Headquarter Langdum Imphal East Anina Puna Khusamnaduna State Level Regional National Amadi International gi thakta hiram kayada saknaraba miyoi singda manayen thokpagi Thoram Lagliba August Kun Thangzanumit Jawaharlal Nehru Manipur Dance Academy Hall Pangthoklagani Jahigi Mana Lanthokpagi Thoramasiga Marilena RK Nayan Sana Devi na Iba Wari Machagi Lairik Sanarik Paring Amadi Dr. Naurem Sanatombana Iba Sahitya da Ras Nongpok Amadi Nongchup Hariba Lairik Ani Asisu Pongani Haina Forum gi Publicity Secretary Sanasam Inauba Singh na Thadorok Pachirol Amana Kangalakle
Jiribam district ki manung channa Borobekra subdivision gi mulkangthol hariba mafam asi Jiribam amadi Ferzol district animakna claim tawba mafam ama oina lerakliba si matam sangna district boundary gi cheyetnaba leibana mulkangthol hariba mafam asida law suzariba Moirangthem Nirmal Singhbu Ferzol dagini haiba police ki uniform set pasingna mayam maraktagi kokthokuna pukraba matung lamgi cheyetnaba leiba mafam asida law suba yaroi haina athing leina kari maramgidamak law kumlibano haiduna nampuda cheda khuyek than babu yaba ngamloi haina nirmalna media gi mateng loraga phongdorakle makpu kauraga phubasi handaki asina anirak subani so haire phibam asida mahakna matau karamna masagi lam asida changduna law sugadage athuba matamda lengakna waroishin puraktuna district anigi lamgi chetnaba santai nabiyu haina Nirmalna press ki kuthangda wakalakle Hanagi Indian football captain Sikkim dagi Waichung Bhutia All India Football Federation AIFF ki president Mikhal gi lamjel changkhre ngasi Waichung Bhutia na president pharmacy gi damak mirep chesu pisenkhre adubu hojik phawbagi oinadi hanagi sanaroi Kalyan Chaube na AIFF ki top pharmacy gi favorite oina leire Supreme Court na sanaroi singdasu ayaba pikiba maramna sanaroi amoina Indian football bo seva tawgi khudong chaba ama mahakna phangani habagi thazaba thamli haina Waichung Bhutiana phongdorakhi panba yabadi awang nongpoktagi Waichung Bhutia khaktanatana Meghalaya gi MLA amadi hanagi footballer Yuzenishan Uidosu lamjel asida yauri bane mikhalasi lakliba August 19 da pangthokadori bane Dolo 650 gi achobo wathok ama thorakle Dolo 650 sabasingna COVID pandemic ki matamda anti fever drug asi prescribe tawinabagi damag lupa crore lising amagi freebies doctor singda yenthokhi hairi Senior Advocate Sanjay Parikna Federation of Medical and Sales Representatives Association of India gi mihut oiraduna wafamasi Justice DY Chandrachud namakogoiba bench ta thamki Justice Chandrachud namasi yamnamak serious oiba aruba issue amani COVID ki matamda magi oinasu hariba hidak asimak prescribe tawrakhi haiki Forbes ta pikhalakpa report amagi matungina Englishingani kunda COVID pandemic haurakpadagi hauna Dolo 650 tablet lupa crore 400 gi mathakta yonkhi amadi maduna maram oiraga Microlabs Limited na chahi amada lupa crore chamri khomgatpa ngamkhi Pandemic asigi mamangda chahi amada Dolo 650 gi strip crore 3.5 company na yonba ngamkhi adubu Englishingani kunmathoi gi loisilakpadade saruk ani habadi chaurakna strip crore 13.5 yonba ngamkhi haire Uttar Pradesh ke Shravasti district ke chahi 13 khaktamak ngairiba class 3 ki mahiroyama hokiba August 9 da ojana phubadagi laikanaduna leirakibaduna hokiba August 13 ta hospital amada laikidre School fee pidabagi damak nupamacha asibu phibam thina phubani haina maki imungi miyoisingna wakalakle adubu angang asigi thamagi school fee lupa chani yankai online da piki adubu ozasina madu khanghaudabadagi asuk thina phukibani su hairi Sudan gi Khartoum dagi Ethiopia gi konung sahar Addis Ababa Phawbagi lambida foot lising kuntrataret wangna pairingai Ethiopian Airlines pilot ani tumthaki haina Aviation Herald na phongdorakle thodo asi hokibani thokaba numit khangnarakibani flight asina autopilot ta leiringai pilot ani asi tumthoki amadi flight management computer na thamkiba route adugi matungina flight ti chapchana adumak paiduna leikhi Tungda flight asigi oina thamkiba runway da landing miss oikibadagi air traffic control na alert pirakhi mamai thangda crew makeup tholakhi amadi alarm pirakhi pilot ani aduna safe oina plane adu landing tawba ngamkhi amadi mathangi flight ki pairingai mamang paidringai mamang plane adu runway da pung ani makhaimu leiba takhi aroibada asigi tentak pamaroiba pau khara Register and Disciplinary Authority, Guwahati University asigi Controller of Examination, Dr. Dhruva Jyoti Chaudhary bu Ingisingani Kunithoida undergraduate examination singi result lauthokpada thengba amadi charak jahing naibagi damak
suspend tawkre. Assamda haukiba July amadagi hauna Japanese encephalitis na maramoyduna miyoi humbudra taret ki punsi mangkre aduga miyoi chahumga humbudra taret na laina sinanaki. Imphal Silchar via Kolkata gi flight lagriba October kuntradagi Uran scheme gi makada amuk hanna paiba hauragani. Churachandpur district ki lengthai khulpida kihom tharak pachahi humbudra manga surak pagai roinana numit nini chupna pangthokadaba Manipur Pineapple Festival ngasi Churachandpur gi Bunglon High School campus laiba Dr. Kalam ground da hawdokre. Mizoram da su Japanese encephalitis ki ihan hanba case phangkre. Meghalaya lengak na state asida hawkiba chahi nipan fertilizer siznaba ben tawramba adu lawthokre. Arunachal Pradesh ki Governor V.D. Mishra na state asigi oina tonganba IS cadre ama sembinaba kendra lengakta haizakre. Defense Recruitment Scheme Agnipat ki damak physical test chatharingai wantharakpadagi Maharashtra gi miyoi ama laikhitre. Mumbai da mathol mari wangba building amaning kaikre fire engine nipan amadi brigade personnel nipan galoina na rescue van anina thokdok thokpham da rescue gi operation leptana changsilli. Agnibir gi oina UP ki ahanba army recruitment rally Fatehgarh district ta hokre rally asi mathang thagi mapan fawba chathagani hairi. Odisha da hojik su ising ichaw gi phibam yamnamak luna leiri. CM Navin Patnaik na ngasi ising ichaw nanglaba district singda aerial survey tawkre. CVI na excise policy case kamri leina na Delhi gi deputy CM Manish Sisodia gi yum yaungna Delhi NCR gi tongan mafam kya da search operation chathakre. Ahanba Har Ghar Jal certified state Gawana phangkre. Aduga Dadra amasung Nagar Haveli and Daman Diu na ahanba union territory oiri. Ngasi Kolkata da sanakiba Durand Cup football da FC Gawana Indian Air Force pu amasino da maithiba pikre. Exercise Pitch Black Inglisingani Kunithoi da Sarugyana Nabagi damag Indian Air Force contingent Australia da thungkre. Palestinian President Nama ki Michomayam gi Mayokta Holocaust Yankai Chathaki Haina Israel gi Matakta Maral Sirakibadu gi Matangda Israel amadi German gi Luching Masingna President Asigi Matakta Waroba Nungaitaba Fongdorakre. Hanagi US National Security Advisor John Bolton na Taliban ga Tongnakiba Doha Agreement adu Yamnamak Achoba Aranba ama oire hairakli. Matanja fuel depot ta mai jakpada sikiba firefighter singi dama Cuba na tamoishok na nungaitaba fongdokre. Russia gi President Vladimir Putin amadi China gi President Xi Jinping Bali da pangthokadariba G20 summit ta saruk yaragani haina Indonesia gi President na lauthokre. Chayola sigi manungda nirak suboina New York ta Mahatma Gandhi gi mitam amagasu thugairamle. Amadi strike na maramoyduna London Transport Network ngasi leptuna laikre. Thagi toloba amadi ate condition singi matangda train amadi bus workers singna ngasi irai numit akanba strike chathakibadagi Transport Network pumlep leptuna laikhi. Ngasi yunadi Arambai News Guwahati da Maitilon gi pau sandok chaba matang sa loisin jaba ga loinana tabiriba singbo amkaso hanna kurumjari.